Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkiba Presence ki movie puduna laksari. Hairiba movie asi horror amadi psychological thriller da best tawba movie amani. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.1, Rotten Tomatoes da 88%, Metacritic da 77%, Google users na 55% like pikiba movie amani. Fare adudi mayam movie asigi samlapa wari amadi movie asida saktam langlibi pandabida movie romda oina mai onsilasi. Movie asi haudringai mamang mayamda karigumba amatanga haijaramge. Movie asina haurakpada ikoida mi leinadaba yum amabu ulai. Yum asigi manungda thawai gumlaba ama leiribani. Aduga thawai asina yum asigi akoiba asida chatpa matamda yum asigi manungda leiriba pochai sing asibusu aikoina loina uba fanglambi. Aduga thawai asi yum asigi akoiba asida koichat chatlamlaba matungda upu amagi manungda changsinduna leikhirami. Mathangi nongalakpa matamda family amabu yum asida laami. Yum asigi manungda miyoi khara changlakpa matam asida thawai adu kiraduna mafam amada changsinduna leikhirami. Aduga yum manung asida lakliba asi Rebecca kauba nupi amagi family oirami. Makoina yum asida laklibagi maramdi yum asi makoina ren oina lauraga leinabagi damak yum asibu yengba laklibani. Makoina yengba lakliba yum asi Rebecca gi masada leiriba budget asidagidi henna yamba yum ama oirami. Adubu Rebecca na upai ama natraga upai ama tawduna yum asibu lawba pami. Maramdi magi machanupagi damak khallagani. Magi machanupa asi professional swimmer ama oirami. Maram asina Rebecca na yum asibu pamlibagi maramdi machanupana tamgadoriba swimming gi school asisu manak nakpa asida leirami. Maram asina machanupana training tawba matamdasu khudongchanabagi damak yum asibu hena pamlibani. Rebecca gi machanupa asi mafam asida training tawduna national level da swimming competition yaunabagi damak sem saduna leiribani. Adubu mafam asida yum honglakpa asi Rebecca na yamna pamlabasu magi nupanadi masada inung nungaitaba yum asida lakningdabagi mawong amadi aikoina uba fangi. Aduga magi machanupi asigi mamanabi amabu leikidraba matungdagidi haujik masa asi karino ama tawduna leiribani. Masa asi inung nungaitabida wakhan nungsuk nungjanaduna kadagi mapanthoktabi adumak leiribani. Maram asina Rebecca gi nupanadi yum asida honglakpa asi pamlamde. Rebecca amadi magi nupaga wari sanariba singasi yum asida leiriba thawai aduna loina taduna leirami. Aduga Rebecca na yum adugi mathakta karakpa matamda thawai aduna Rebecca gi matungda adumak inaduna laami. Rebecca na adum yum adugi mathakta yanglakpa matamda yamna liraba mingsel amasu thengnarami. Mafam asida mana thengnariba mingsel asi chahi 100 suraba ariba mingsel ama oirami. Aduga magi machanupi Chloe asisu yum asibu yengnabagi damak mafam asida laami. Aduga mana ka amagi manungda changlaktuna yum asibu yengba matamda upu amagi manungda mi ama leibagum magi masada faurami. Matam kharagi matungda mafam asida makoigi yum asibu samjanaba rangtainabagi damak mi kharabu kaurami. Adugu lakliba asi makoi ama ani khaktamak laami. Mafam asida thabak sunaba kaukiba miyoi ayambadi yum asida lakpa ki haiduna thawai ama lei haiduna kana amata lao haiba yaramde. Aduga yum asigi akoiba manung asidasu thawai aduna adumak chattuna leiriba asi aikoina uba fangi. Asidagi aikoida amu ulagliba asi Rebecca hoigi imungi family asi mafam asida yum hongakpagi makoigi pochai sing adu yum asida loina thamami. Adubu Rebecca di mana yum asibu launaba honaba matamda makoigi company dagi su paisa kaya marom ama mana yum asigi bill thinabagi damak sijanarami. Adubu magi masada karisu nungaitaba awabadi fauramde. Adumak ma yum asi lawba matamda yamna haraurami. Maramdi mana magi machanupagi damak mai pakpa swimmer ama oinabagi damak manglan chauna sagatcharibani. Numidangi matamda Rebecca gi machanupi Chloe asi magi kada tumina kaptuna leirami. Aduga mafam aduda leiriba lem adubu muthattuna tumtharage haiduna tawrakpa matamda magi manak aduda kanagumba miyoi ama leibagi sawum adu masada faurammi. Aduga thawai adu magi ka aduda leiriba upu adugi manungda changkhirami. Asidagi Chloe su hawgalaktuna tapna adumak upu aduna leiriba maikai adomda changsilai. Aduga upu adugi mamangda leptuna upu aduda Nadiara haiduna hangami. Nadia asi magi mamanabi leikidraba aduni. Chloe na khalami adudi magi mamanabi Nadia asi magi manakta leinabagi damak magi thawai asi mafam asida laklibani haiduna. Adubu upu asidagidi kanagumba amatana paukhum amata piraamde.
ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯀ꯭ꯂꯣꯏ ꯑꯁꯤ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯐꯥꯛꯇꯣꯛꯇꯨꯅ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀ꯭ꯂꯣꯏꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯀ꯭ꯂꯣꯏ ꯑꯃꯗꯤ ꯅꯥꯗꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯂꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯀ꯭ꯂꯣꯏꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯥꯏꯍꯧꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀ꯭ꯂꯣꯏꯅ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯥꯗꯤꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯈꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯥꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯨꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯄꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯐꯝꯗ ꯀ꯭ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯎꯆꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩ ꯎꯕꯗ ꯈꯪꯂꯗꯨꯅ ꯂꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯕꯤꯔꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯃꯈꯥꯗ ꯀꯨꯝꯂꯛꯂꯕ ꯃꯇꯨꯡꯗ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯀ꯭ꯂꯣꯏ ꯑꯁꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯅꯥꯗꯤꯌꯥ ꯑꯗꯨꯁꯨ ꯗ꯭ꯔꯒ ꯆꯥꯕ ꯍꯦꯟꯖꯟꯕꯗꯒꯤ ꯑꯣꯚꯔꯗꯣꯁ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯟꯗꯛꯇꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯏ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯕꯦꯀꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯊꯑꯣꯏꯅ ꯇꯥꯗꯕꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯍꯦꯟꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯟꯗꯨꯅ ꯂꯩꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯥꯏꯂꯔ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯏꯜꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯏꯟ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯦꯒꯁꯨ ꯎꯅꯍꯜꯂꯝꯃꯤ꯫ ꯔꯥꯏꯟꯗꯤ ꯇꯥꯏꯂꯔꯒꯤ ꯃꯆꯦ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯒꯤ ꯃꯐꯝꯗ ꯔꯥꯏꯟꯅ ꯃꯥꯒꯤ ꯃꯆꯦ ꯀ꯭ꯂꯣꯏ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯔꯥꯏꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯅꯪ ꯑꯩꯒꯤ ꯏꯆꯦ ꯀ꯭ꯂꯣꯏꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯦꯕꯤꯀꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯕꯤꯀꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ ꯀ꯭ꯂꯣꯏ ꯑꯁꯤ ꯊꯦꯔꯥꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯍꯥꯛ ꯊꯦꯔꯥꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯕꯤꯀꯥꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯟꯗꯨꯅ ꯂꯩꯔꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯂꯩꯖꯁꯅꯨ ꯃꯊꯟꯗ ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯔꯦꯕꯤꯀꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯕꯤꯀꯥꯒꯤ ꯅꯨꯄꯥ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯇꯥꯏꯂꯔ ꯈꯛꯇꯃꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯠꯇꯦ ꯀ꯭ꯂꯣꯏ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯏꯟ ꯑꯗꯨ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯇꯥꯏꯂꯔꯒꯤ ꯃꯌꯨꯝ ꯑꯗꯨꯗꯗꯤ ꯀ꯭ꯂꯣꯏ ꯈꯛꯇꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯀ꯭ꯂꯣꯏꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯔꯥꯏꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯔꯥꯏꯟꯒꯤ ꯃꯐꯝꯗ ꯀ꯭ꯂꯣꯏꯅꯁꯨ ꯍꯩ ꯃꯍꯤ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯣꯏꯅ ꯔꯥꯏꯟꯒꯤ ꯃꯐꯝꯗ ꯀ꯭ꯂꯣꯏꯒꯤ ꯀꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯏꯟꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯀꯥꯗ ꯆꯠꯄ ꯑꯁꯤ ꯇꯥꯏꯂꯔꯅ ꯌꯥꯗꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯏꯅ ꯅꯝꯗꯅ ꯔꯥꯏꯟ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯜꯂꯝꯃꯤ꯫ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯒ ꯆꯥꯁꯜꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯣꯏꯅ ꯔꯥꯏꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯊꯟꯗ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅ ꯂꯩꯇꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯗ ꯐꯣꯡꯗꯣꯛꯀꯅꯤ ꯀꯅꯥꯗ ꯇꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯇꯝꯊꯣꯛꯇꯕꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯏꯟꯅꯗꯤ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯁꯤꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ
ꯑꯩꯒ ꯅꯛꯅꯅ ꯂꯩꯔꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯗ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯔꯥꯏꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯝꯕ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯁꯥꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯋꯥꯕ ꯐꯥꯎꯏ ꯍꯥꯏꯕꯗꯨ ꯑꯩꯕꯨꯁꯨ ꯈꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯏꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀ꯭ꯂꯣꯏ ꯑꯄꯦꯟꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯍꯪꯕꯤꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯥꯏꯟꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯄꯦꯟꯅ ꯄꯥꯎꯗꯝꯅꯕꯒꯤꯗꯃꯛ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀ꯭ꯂꯣꯏꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯔꯥꯏꯟꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯏꯟꯅꯁꯨ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ, ꯑꯗꯨꯒ ꯄꯥꯝꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯕꯣꯔꯗꯁꯤꯡ ꯑꯗꯨ ꯃꯊꯟꯗ ꯂꯣꯏꯅ ꯇꯦꯛꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯔꯥꯏꯟ ꯑꯃꯗꯤ ꯀ꯭ꯂꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯦꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯏꯟꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯁꯤꯒꯤ ꯕꯣꯔꯗꯁꯤꯡ ꯑꯁꯤ ꯃꯄꯥꯡꯒꯠ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯔꯝꯂꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯁꯀ꯭ꯔꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯇꯦꯛꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯣꯏꯅꯗꯤ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯀ꯭ꯂꯣꯏ ꯑꯗꯨ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃꯕꯨ ꯁꯤꯠꯆꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀ꯭ꯂꯣꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯔꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯗ ꯀ꯭ꯂꯣꯏꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯗꯤꯅꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯣꯏꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥ ꯇꯥꯏꯂꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯆꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯥꯏꯂꯔ ꯑꯗꯨ ꯃꯆꯦ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯅꯣꯛꯅꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯅꯪ ꯑꯁꯤ ꯍꯦꯟꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯅꯪ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯎꯕ ꯍꯦꯟꯖꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧꯄꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀ꯭ꯂꯣꯏ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯀ꯭ꯂꯣꯏꯒꯤ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯦꯂꯔꯒꯤ ꯃꯐꯝꯗ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯨ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯏꯂꯔꯒꯤ ꯃꯄꯥꯅ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯨ ꯃꯆꯦꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯂꯥꯛꯄ ꯃꯇꯝꯗ ꯀ꯭ꯂꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯦꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯇꯥꯏꯂꯔꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯆꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯗꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯂꯔꯒꯤ ꯃꯄꯥꯅ ꯇꯥꯏꯂꯔꯒꯤ ꯃꯐꯝꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯨ ꯃꯄꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯂꯔꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯇꯧꯕ ꯀꯥꯇꯨ ꯀꯥꯔꯟ ꯃꯊꯣꯡ ꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯃꯊꯣꯡ ꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯇꯧꯕ ꯑꯗꯨ ꯃꯃꯥꯗ ꯇꯝꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯦꯕꯦꯀꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯅ ꯐꯠꯇꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯧꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯏꯂꯔꯒꯤ ꯀꯥꯗ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯗꯨꯅ
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯂꯣꯏ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯀꯨꯝꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯑꯀꯤꯕ ꯐꯥꯎꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯥꯗꯤꯌꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀ꯭ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯣꯏꯒꯤ ꯃꯃꯥ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥ ꯇꯥꯏꯂꯔꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀ꯭ꯂꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯅ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯝꯂꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦꯕꯦꯀꯥꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯒ ꯅꯈꯣꯏꯅ ꯃꯤꯅꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯌꯨꯝ ꯑꯁꯤꯕꯨ ꯄꯤꯁꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅꯗꯤ ꯔꯦꯕꯦꯀꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯊꯋꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ, ꯑꯩ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯕꯨ ꯊꯥꯔꯛꯀꯦ, ꯃꯍꯥꯛ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯊꯋꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯗꯨ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯕꯨ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯃꯥꯏꯗ ꯍꯦꯛ ꯐꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯁꯤꯒꯨꯝꯅ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥꯕꯨ ꯀꯥꯏꯅꯈꯤꯕ ꯃꯇꯝꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯀ꯭ꯂꯣꯏꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗꯁꯨ ꯋꯥꯔꯤ ꯁꯥꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯈꯤꯗꯕꯁꯤꯒꯤ ꯃꯔꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯀ꯭ꯂꯣꯏ ꯈꯛꯇꯅꯃꯛ ꯂꯣꯏꯅ ꯈꯪꯒꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯦꯁꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯑꯁꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗꯗꯤ 4th ꯗꯥꯏꯃꯦꯟꯁꯟ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯁꯜꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯍꯧꯖꯤक ꯊꯋꯥꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯀꯅꯦꯛ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯂꯨꯞ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀ꯭ꯂꯣꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯗꯨꯅ 4th ꯗꯥꯏꯃꯦꯟꯁꯟ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯌꯥꯃꯔꯣꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀ꯭ꯂꯣꯏꯅ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯉꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯥꯗꯤꯌꯥ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯕ ꯉꯝꯗ꯭ꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯒꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤꯁꯨ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯥꯟꯅꯗꯦ, ꯃꯈꯣꯏꯒ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯐꯣꯔꯊ ꯗꯥꯏꯃꯦꯟꯁꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯁꯤ ꯍꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟꯁꯤꯡꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯔꯤꯕ ꯃꯤꯡꯁꯦꯟ ꯑꯁꯤꯒꯨꯝꯕꯗꯒꯤ ꯇꯧꯗꯨꯅ ꯃꯈꯣꯏꯒ ꯀꯅꯦꯛ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤꯁꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕ ꯑꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯩꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯝꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯦꯠꯂꯝꯕ ꯊꯋꯥꯏ ꯑꯗꯨ ꯁꯥꯐꯣꯡꯂꯝꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯔꯥꯌꯟ ꯑꯃꯗꯤ ꯀ꯭ꯂꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯆꯦꯠꯄ ꯃꯔꯤ ꯀꯌꯥꯃꯔꯣꯝ ꯑꯃ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯎꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀ꯭ꯂꯣꯏ ꯑꯃꯗꯤ ꯔꯥꯌꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯣꯏ ꯑꯗꯨ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯌꯟꯅ ꯀ꯭ꯂꯣꯏꯅ ꯊꯛꯅꯕ ꯌꯨꯁ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒ ꯈꯔꯕꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯌꯨꯁ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀ꯭ꯂꯣꯏꯅꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ, ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥꯗꯨꯅ ꯀꯥꯏꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯗ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯐꯣꯔꯊ ꯗꯥꯏꯃꯦꯟꯁꯟ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯋꯥꯏ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯃꯥꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯌꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯟꯅ ꯃꯥꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯃꯥ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯥꯎꯔꯝꯕ ꯁꯦꯟꯁꯤꯇꯤꯚ ꯄ꯭ꯔꯦꯖꯦꯟꯁꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯇꯝ ꯈꯛꯇꯗ ꯊꯋꯥꯏ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯁꯤ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯐꯣꯔꯊ ꯗꯥꯏꯃꯦꯟꯁꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯛ ꯂꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯔꯥꯌꯟ ꯑꯃꯗꯤ ꯀ꯭ꯂꯣꯏ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀ꯭ꯂꯣꯏꯅ ꯔꯥꯌꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯂꯩꯔꯣꯏ, ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯌꯟꯅꯗꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯏꯂꯔ ꯑꯁꯤ ꯁꯣꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯃꯥꯡꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯀ꯭ꯂꯣꯏꯒꯤ ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯄꯥꯁꯇꯒꯤ ꯂꯥꯛꯄ ꯊꯋꯥꯏ ꯑꯃ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯦꯡꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯂꯣꯏꯒꯤ ꯃꯄꯥꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯧꯁꯟꯕ ꯉꯝꯗꯕꯤꯗ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀ꯭ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯀ꯭ꯂꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃꯕꯨ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯨ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯣꯏꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯤꯗ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯊꯦꯡꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯐꯣꯔꯊ ꯗꯥꯏꯃꯦꯟꯁꯟ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯋꯥꯏ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯔꯕ ꯁꯤꯜ ꯑꯃꯅ ꯉꯥꯛꯑꯒ ꯊꯝꯈꯤꯕꯒꯨꯝ ꯊꯋꯥꯏ ꯑꯗꯨꯅ ꯀ꯭ꯂꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕ ꯐ꯭ꯔꯥꯏꯗꯦꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯌꯟ ꯑꯗꯨ ꯀ꯭ꯂꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯂꯔ ꯑꯃꯗꯤ
Ryan makhoi ani kitchen da leirami aduga kitchen aduda Ryan na Tyler gi mafamda drug haplaba haimahi amabu pitha ami haimahi adu hek thaklubadagi Tyler adu mafam aduda wanthakirami aduga amuk Ryan na chakhum adudagi haimahi glass ani paiduna Chloe gi kada laami Ryan na magi manakta changlakpa aduda Chloe gi masada hainadaba amadi faurami adubu ma kari amata haidabi Ryan amadi makhoi ani wari sanaduna leirami Chloe na Ryan gi mafamda magi mopwa nupa Tyler adudi kadaida lehore haiduna hangba matamda Ryan na Tyler adudi aina makhada tumhalamlabani haiduna hairi asidagi Chloe na sukhangba ngami adudi magi mopwa nupa adu Ryan na drug pizaduna wanthahanduna thanamle haiba asidagi Chloe na Ryan adubu magi ka asidagi thokhinabagi damak yamna kanna hairami adubu Ryan na Chloe adubu themduna mana porakliba haimahi adubu pitha ami tawriba singasi thawai aduna di loina uribani adubu Chloe gi mafamda thawai aduna karigumba amata di tawba ngamlamde maramdi 4 dimension adu hujikti lonsan khrabani maram aduna thawai aduna piriba ingit sing adu kari amata Chloe na khangba ngamlamde Ryan na piragliba haimahi adusu Chloe na thakba loisalaklabani haimahi asidasu drug kaya marom ama yansan khrabani maram asina haimahi adu Chloe na thakba hek loirakpaga Chloe adu mafam aduda wanthakirami asidagi aikoina su Ryan gi asengba saktam adu uba fangi Ryan asi psycho ama oirami maram asina nupi singbu mana tamthina hatba asi magi pamjabi oirami hojik wanthaduna leiriba Chloe asigi mafamda machin amadi manatonda soltep apakpana napsanduna thamami aduga sor honba adu lefalami sidore haiba matam aduda amuk napsaliba solutep adu lawtho ami asumna tawduna sanaba yamna wana chakna khangba asi uraga psycho ama oibanina Ryan aduki matik yamna haraurami asumna tawduna Ryan na Chloe gi mamanabi Nadia amadi city asida leiriba nupi singbu drug pizaduna asumna tamthina hatkhiba oirami aduga nupi sing adubusu drug na overdose oiduna siba malhalibani asumna tawba asi Ryan gi yamna haraujbi oirami aduga hojik Chloe busu Ryan na hatkadawbagi tawribani asumna tawriba asi thawai aduna loina uduna leiribani thawai asina Chloe asibu kannabagi damak yamna kanna hawdoknaba honarami adubu Chloe di thawai aduna tawriba adu kari amata khanglamde aduga mafam aduda leiriba pochai kaya marom amaspusu thawai aduna thadaraklami adubu Chloe di kari amata gyan tarakpa ngamlamde asidagi upai leiraroi khalladuna thawai adu Tyler na taduna leiriba mafam aduda laktuna Tyler adubu hawdoknaba yamna kanna hotnarami adubu Tyler adudi drug adugi mayaina gyan tarakpa ngamlamde asidagi Tyler adugi manakong maya aduda thawai aduna kumlaktuna saglaklaga yamna kanna lawraklami asidagi di Tyler adusu ngauri masa adu gyan tana mikap tholaktuna hawgolaklami aduga mana akoiba aduda yenglakpa matamda magi mache Chloe adu mafam aduda leiramdaba adudagi mana sukhangami adudi Ryan na masegi mafamda karigumba kharabu tawramlani haiba asi masegi manakta Tyler na lakpa matamda Ryan na masebu hatkadawbagi tawramba adu ubadagi Ryan na dubu Tyler na konduna mafam adudagi sudokhirami asumna sudokpa matam masida thongnaw adudagi taduna makhoi ani punna sirami hairiba thongnaw asi ngasai maibi nupi aduna Chloe gi mafagi mafamda hairamba thongnaw aduni asumna tawduna Ryan amadi Tyler makhoi ani sikhirami asigi matungda aikoina amuk uba fangliba asi Rebecca gi family adu yum asibu thadoknabagi damak sem sarami adubu matam asida hena nungaitribadi Rebecca na hena nungairamde maramdi magi machanupa adugi damak yum asi khanduna mana magi company dagi fawba paisa kaya marom ama lawsanduna yum asi leikibani adubu hojikti machanupa asisu leitrabana magi asapumba loina pungkai kairami asumna tawduna mana aduki matik mathwai nungaitaba asida magi 4 dimension adu hangkhirami aduga yum asida leiriba thawai adugi samin adusu magi mafamda fanglaklami ariba mingsel adugi manakta mana changsinduna yengba matamdadi hojikti Rebecca na khangba ngamlami adudi mafam asida leiriba thawai asi magi machanupa Tyler gi thawai ni haiba asi khanglakpa matamda Rebecca aduki matik yamna kapami magi machanupa Tyler asina future dagi laktuna magi machi asibu kannabagi damak mafam asida laklibani asidagi Rebecca na magi nupa amadi Chloe gi mafamda hairami mafam asida leiriba thawai asi
ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯇꯥꯏꯂꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯇꯥꯏꯂꯔꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯇꯥꯏꯂꯔꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯥꯏꯗꯨꯅ ꯃꯊꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫